Police force mapangal kandrabadi law and order amadi tangdu laitaba ningthina ngak senba ngamloi haina Chief Minister Yumnam Khemchana Phongdokre wafam mase modernization of police scheme gi makada Manipur Police Department ge nauna loba matam ga chunaba tongan ba gari sing lamthaba gi thoramda mahakna phongdokhibane Ahanba Manipur Rifles ke parade ground da pangthokiba thoram aduga mari leinana Chief Minister Yumnam Khemchana hai Manipur Police asi laibak asigi atopa police singna yamna lumna loba force amane kumja listing ani kulhumdoigi me ahumdagi haurakhiba irang ashida Manipur Police na law and order ngakpa amade micham miyam tek takaidana thamnaba hotnabada lawriba thodang singthani ngai ne ngasigi numit ase Manipur Police Department ge yamna maru oiba numit amane tongan ba mafam sing maru oina chingi mafam singda police na mashagi mathau pangthoknaba hotnabada infrastructure watpana maram oiraga khudong chadaba kaya mayok nariba ase ubudage matamga chunaba gari sing ase lobune gari sing ase assistance to state modernization scheme gi makada lobune scheme ashigi nama kumjali singani kunmanga gi October 13 da Ministry of Home Affairs na lupa crore chamaga marifu taruk dasmek taruk ama approve tarakibani haina mahakna phongdoke Mahakna makatana high police force mapangal kandrabadi law and order amade tangdu laitaba ngak shenba ngamloi lengak asina police force mapangal kalhananaba angamba thakta hotnagane Manipur Police na law and order ngak shenba natana sana khotnabagi lamda show achoba thodang loduna state asige minchet kaya purakle hojik thokliba irang ase lakshinaba state asida leidiba tongan ba force singna lokiba thodang aduki damakta tawbimal khangba udli miyamna yaningdaba kharage khongjang changsanbada yariba makai hingsha ge pambai sizinabigano yanataba leiragasu wari watai shinaduna hotnasi haina mahakna makatake Manipur si Manipuri warila amukta tokliba aluba minamani hainai sinazage asilumba toran bachigi discussionda infrastructure warba ligi emergency arboda ligiba gari sinda performance diwa ngamba aluba kaya urganda bulletin lebai DCP DCP schemes sarkar ka hire kanda ligi bulletin sigi DCP and DCP section kanda nasi ke program si pangtokpani amali sulamba relation si one time the live year 2023 ni ilang home so ke bilang ekoi ngaliba ekoi ngam mang gani adu bilang ka yoga di community aligi class da asoba program Manipuri nulis tertogi boye kurang roh berbeda tanah boye hawai bau kerja tanah kemudian lagi karena apa khan lo selalu buat apa aku kira itu boye sendiri Ngasigi thoramadu Chief Minister Yumnam Khemchana nauna loba tongan ba gari chamriga humputara taret Lamthakhre gari singado chada yankhai marina chingi district amadi chada humputaruk na tamgi district asiznagani haide Chief Minister Yumnam Khemchana amadi Home Minister Govindas Konthosamna Chief Case amad Case of Honor oina sarukyakiba thoram aduda Deputy Chief Minister Losjiko Art and Culture Minister Khuraijam Loken MLA Singh Chief Secretary PK Jol DCP Razib Singh amadi civil amadi police ki makok thongba official kiaso sharukyaki Bharat Lala University kudmaki police na yamna tamsinna hoiba adugumba force namani masigi wakal adu khandi rahaga amke hena prajaga relationship ma thambi rahaga makoi gi yari makai maru hoiba bawo thodu kama lakalawe haibada samna na bona ba koi matlab kai masih itu tongan ba branch kaya ba koi DCP habi kai koi habi na cyber ki crime pura si asimbat kana ba kaya ba CP kaya no tapi masih sih koi niti jana sidina kaya ga amuka na koi Manipur ni police sing ase koi department ase asigi asroba mai pa ko ko ngko wala sino kaya na ayang isro da problem da ko na Maya pun aku kelam